Rabisangkar, Chingu Leichal, Amadi, Studio Dominance, Anina present Tozava, Nasigi, live Fasida, Rabisangkar, Chingu Leichal, Facebook page, Amadi, Chingu Leichal, Haina Mingtonba, YouTube channel, Sidagi, Adona live Fasi meeting, Taba Pongbigani, Equina, Nasi Katthokchaba, live Fasi, Lamdamasigi, Tangdu Laita Draba. People Masida, I could give Kai Kaibayade, Imaleba, Gidamakadi, I could lady, Hyduna Tonapana, Jongtok Piriba, Lamda Masigi, Irecha, Singidamakdama from the Ngamjaba, Karakazik, Kudol, Tamnabagidamak, Loina, Ikuna, Tengbang Mina C, Hyduna, Chingu Leichal, Rabisangkar, Chingu Leichal, Hariba, Anigi, Kuthangdagi, Adomna Life Asida, meeting Tabiraga, Ngamjaba, Tamoina Penbiduna. Sapam Khazik Tengbang Birakna Bagidamak live Fasi Katthokchaba live Fasi Ekoi Lamdamasigi Sagnai Raba Kalakar Singi Manungdagi Miyamna Hena Sakang Bikraba Iche Umoni Sorokhaibam Loinana AIR approved artist Amasu Piribi Iche Reena Sapam Gan Loinana Nasigi live Fasida Miyamda Toggle Tokjagadori Hariba live Fasi Miyamna Nushibiduna Mapumpan Biyu Miding Tabiyu Haina Tamjabaga Loinana Equina Hangjariba Chingu Leichal Haina GP ID winner Lejaba 700 5777798 Hariba GP ID Sida Adomgi Ngamjaba Sapam Khazik Kudol Tambiyu Tengbang Biyu Haina Nasigi a live magical evening with Sapam Reena AIR approved artist and Sorokhaibam Umoni gi Maikaidagi Thamjari Nasi Khoi Thoromasida keyboard Paibiriba Nganba Mairembam Loinana guitar Paibiriba Rajesh Pukhrambam Cajon Paibiriba Rabisangkar Naorem Loinana Equina live ama thazaba matamda technical amadi studio gi support to biriba miyamna hena sakang biraba studio dominance sinasu chawna tengbang bibaga loinana ngasi fawbada equina thazariba live ayamba 90% dagi hena Singzamai 360 na dumak support to biduna luxury Singzamai 360 gi su team member ma oibiduna technical gi support biduna lakpiriba studio dominance ki provider aigi mung shiraba Sapam ratan busu ikai kumnaba uchari khoigi thoromasigi ahanba sai ho role loina sai ma miyamda lebak ningbai sai ma khudol tamnabagi damak iche umoni loinana iche Reena gi mafamda nalukchari
khangani nong lay nong shi aki tujula handa jaroi ni ma nang na utpiu apa matapiu lay bak lay gung khang jari ni awa ana bumba pokla sanu nangi ni ma awa ana bumba pokla sanu nangi ni ma nangi daoy kumbagini nangi damak pinjamani oh ima bokna phong ima nanggumbi laite ma oy na tiduna nam na chatuna nanggumbi phong loy ima nanggumbi phong loy ima nanggumbi phong loy Thagachari iche Umoni Sorokhaibam loinana iche Reena Sapam anibu ngasigi life asigi ahanba tangkakta hogdokpiba oina saihorol isai pongnafam ima sibu saithabinuna yamna nungsiba isai khudol tambiduna life asi hogdokchari amukasu hana ningsingjage ekhoina ngasi thazariba life asi Rabisangkar Chingu Leichal haina mingthonjaba Facebook page asidagi adomna miring tabibaga loinana Chingu Leichal haina akoina YouTube channel amakaktasu thazari hairiba channel ani sigi manungdagi adomna pamjaba nungaibiba ama khanbiraga isai sibu mapung phanbiu miyamgi damakta tebang khara khajik pangbiraknaba haiduna ngasi ekhoina Chingu Leichal loinana Rabisangkar Chingu Leichal haiba page ani sidagi koina miyamda life asi khudol tamjari khoigi 7055777798 haina hangjaba ID GP account asida Adomgi ngamjaba thamoina penjaba khara khajik tengbang biduna ngasi sinjariba life asigi achoba mapung phan biu Adomgi thogai yaudragadi ekhoina miyamgi damakta khun ngakliba ibung ipasing loinana ireicha sing asida tengbang bagi ekoina khongthang ama thangjan jagadoriba sida miyamgi support yaudragadi mapung phaba ngamloi miyamna ekoi amata oina lingjen manana nungsi janana ima lebaki damakta saruk yamina si haiba wafam asi ngasi thajariba life asigi maikedagi thamjari iche ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯄꯅꯤꯅ ꯋꯥꯈꯟꯗ ꯁꯨꯝ ꯂꯥꯛꯆꯕ ꯍꯥꯏꯇꯥꯔꯒꯗꯤ ꯏꯆꯦ ꯎꯃꯣꯅꯤꯅ ꯁꯛꯄꯤꯈꯤꯕ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯁꯛꯆꯈꯤꯕ ꯇꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯃꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯅꯛꯁꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯍꯥꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯖꯒꯣꯏ ꯌꯥꯝ ꯇꯣꯏꯅ ꯁꯥꯖꯔꯛꯏ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯐꯪꯁꯟ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯖꯔꯛꯏ ꯏꯆꯦꯒꯤ ꯋꯥꯈꯟꯗꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯁꯩꯊꯥꯕꯤꯔꯒ ꯏꯆꯦꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯌꯥꯝ ꯇꯥꯖꯅꯤꯡꯉꯤ ꯃꯇꯦꯛ ꯑꯃ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯑꯣꯏꯅ ꯏꯁꯩ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯔꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯄꯥ ꯔꯕꯤꯁꯪꯀꯔꯒꯤ ꯑꯃꯗꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯌꯥꯝꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯖꯔꯤꯕ ꯁꯤꯟꯐꯝꯁꯤꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯇꯥꯕꯗ ꯊꯃꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯂꯝꯗꯝꯁꯤꯒꯤ ꯃꯁꯤ ꯑꯃ ꯑꯣꯏꯅ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯃꯌꯥꯝꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯔꯤ
inaunpina tapirpa isay mayamgi nungaynaba ngaktang awawa waraba mikupsida pothanaba thogol tawjarange matek matek isay kha numida wairamse yamna nungsiba comment ma'am yaura'iko ada sum khara pajarake koina ahanba seho isai sakpirakpa matamdudaida asumna thambirae munindro ke esna yamna nungsiba lyrics ne ima haina thambirae duga rati kanta yumlembamna sumna thambirae yai yam taba nungai haina thambirae koina ahanba sakpa isai hokhibasidagi hauna thamoi penbirakpa haitare thagatsari yumlembam tola pishakna asumna su thangbirai thank you very much haina akoi appreciate yam phajana tawbirai haitare adagi ratikanta yumlembam amukasu hai sumna hangbirai isai apamba khanba ya bro haina hangbirai ratikanta yumlembam soidan make adomna pamjaba isai khanbirau adomgi damakta miyamgi damakta penaba ngasi iche umoni loinena iche Reena anina miyamgi penaba thogai si mapung phanabagi damak thogal si tawbiramgani haibagi ase pathajaba thamjari haibasi masu thamjage loinana ibung maibam itinna sumna thambirai Chingu Leichal na yai fare haina thambirakli ko naubi samomna so sumna thambirai yai fare Chingu Leichal na haina thambirakli ekhoigi page asibu amadi YouTube channel asibu nungsibiduna thambirakli ba dombusu haininga leitana thagachaba loinana ikai khumnabasu chari asumna muktamo itinna sumka thambirakli chingkhong chingya da khun ngagliba irei cha sing angamba mateng pangminasi haina ekhoina pangthok chariba thoromasigi support oina su ibung itin maibung gi maike degi su thambirakli ibungna thambirakli ba wafamasi Chingu Leichal amadi Rabisangkar Chingu Leichal ani gi maike degi su taramna okjaba galoinana ibung busu ikai khumnaba uchari
Monica Chanuna asumna su thambirakli yamna nungsiba isaini thank you iche haina hojiki numidang wairam isai sakpi khibaduda isai se soidana ki khorangna tabiramba aikhoigi keno singi maraktagi thambirakli aduga makhatana aroiba oina su pajaram khige nene anibu hainingai leitana thagachari yaifare nine haina khaba mutumna asumna thambirakli oinam Kennedy singna su warobasu nachade saubasu leizade haibai sai si amuktan sakpira o iche umoni pumna makpu thagachari haina su thambirakli Tom MC Katrina asumna thambirakli yam haikre thagachari aibu thagat pirakpagi namakta tasengna ai haizabadi nachade duga mera thagi sanare sisu khogen khetri mayumna su khanbirakli ado sungsoi shoidana adom na khanbirakli bai sei singasi khudol tamjarake makhatana iche Reena miyam na budi hena sakhang biraba lamdamasigi nungsijaraba gi iche makhakni iche si Reena Sapam haina miyam na khangbi bani duga iche gi phazaraba sei kaya amasu leiri iche gi oi bai sei sumu mayam puna tamina se iche aina sum ningsing jarakpada koina taza hobada iche na hoji iche monina numidang wairambu saitabi bai sei madi sakpi khre aduga khatang nakchanna na changlakpa matamda ahal singi koina ahal singsina lepung phambase numidang wairamda sum phambana ayamba oiba aduida matam amada sijinnaramba ikhoigi ipa ipugi liraba wahai wata mayam sibu saitabi raga loina na mangkhigadra haibagi akiba tuzungba phawba isai amakhak iche na sakpi khiba isai du mai iche sum ningsing jarakpa haitare isai du yaragadi miyamda ngasi iche gi maikei dagi ahanba oina khudol tamhaning bagi nanaugi thamoida phawrakpa ithil amasu oije loina na khoi gi life asibu yengbiriba singi maraktagi su sungsoi soidana isai si taninglamgadra haibagi nanauda thajaba madi laijai iche khudol tambiyo soidana tamjage hamba maktada ke inau Rabisangkar Rabisangkar amadi 360 gi inau busu aikhoibu asigi Khul Ngakpagi mateng oinabada akhoisu saruk yajabase sigidamakta amukasu thagatpa phongdoksari live viewer oina leibiribusu khurumjari soyangam yorbusu ngakpigane lei sei ngangnaramba ipa ipu sing ipuigi wahai sing haina se hobai sei mayam puna Reena dagi tamina sei sei se ibiramba tabanu khuraijam lekhitri tamose ko mana ibiramba ni segi sei hona ngangnaramba ipa ipu pauro wahai si sei fazana pude tawjaraktre ngangnaramba ipa ipui pauro wahai shabina balai tare leipung phamna ngangnaramba ipa ipui pauro wahai shabina balai
Say she sum tazabda do chimada ai wahangam tang so hangjaoge say she sakpi rakpa matam da thamoi de gidu sakpi bane do mayek sima iche da sakpi u haina lakpa matam da iche gi mit ta hai tare kai ubo phangbi bage duga thamoi da gadi sei sakpi ama oi na nataba achamba mioi ama oi na gadi kari feel gadi to biche sei meksek uzabada ko koina dikhang hongdraba ahlaman myam dagi taza hongwa lipung wari dagi mayam gi keno do akoi mita ujare eba esmain tawki boye hana koina khangogdaba ahlaman akoi gi ipa ima koi gi abop te ga tahawba singdo mita sum mari mari urapa hai tare aduna mayek se lapi ba matam dai ne am harawna saksagi eba do iche seng na haribada iche hoi gi matam dadi tukimatik ahan sing sina leipung phambagi habit chima de dum leiram gadaba maliko duga hausi gi matam dadi tukimatik ahong ba leibani na leipung phambi na ba ahan sing se sum leiram taba matam du da leipung phammi ngai matam dadi ahan sing sina takpi basi wahai wata phajaba adagi thaksi khasi kaya sibu kaidana ba haurakliba mirol sing sida thakwi tambi bagi channabi adagi mayam ahan sing se punchal lakanda
magi soibasing puthoknarакanda ai imungda icha inausingda tawdanaba kaifadaba liklam kaya ma takpibagi khana nainabagi wafam kaya masu lei haina akhoi haukiba abok khoi mayamna su takpiram iche hoide su soidana maki takpiram gani ado hauzik ki matam sida awon ba lakoni na leibum phangbirak dagi loinana imung manungda leiminabada su ahan anganga yamna gap relation amal leibasida isida iche gi thamoida gadi kari phawibagi kari nungnang bagadi pokpi nungnang ba haisi ge makaironi matam amada diko koina TV wana yengnarame ba family se pulapna hojikna family phamaga su mai magi handset amamanga wari se apunba leiraktaba tukhai rakpagi kainomadi ujarabase adugi matik nungaijade si akoina matamgi khongchat haitare akoina semdokpa maksu ngamoi aduga nupi ama oina masigi kaino simati yam nungaijade communication gap kumba su leirakpagumba sumana ujai ado ichena aroiba oina miyamda isei siga mari leina tungda horakliba naha singsida thambiningba message amatang matang thambiram adigi marakta sigi mai se se koina matam chahi ngatruk ki mamangda writers forum na torga si mayek se bu gi keno se ko khatpi dana kai khunna bas utpi rakre adagi ina naha singda ahlamo oina ina haijaning da se thakshi khasi hujikan gi thakshi khasi je yaw da bagumba asi family dagi hawrakpra kari dagi kamaina sogi bano sidi ai mangna haijabati ngamdreba hujikan si imungda yengubada angang singjina mama mapa dagi hena chokhat khibadong batawba adagi yamina thuna maturation lakbodo sai su singjina akhoi da oina takpagi kaino se mase ai sum imung da yengbase ai imung makta su tawe haijaiba sigi chanabi sima ai kitangdi hongdok chahaningi adu karamaina sigi bai no mai to ijegi thamoidagi phawbiraga haibiriba wahai singa sigi life sibu mideng tabiriba tungi mirol kaya na kaifadana thaina ahalaman singi liklam kaya dagi kaidna lakliba thaksi khasi haibasi kaidna chatminasi iche khaki natana haukiba ahan singna su sumsoi shoidana thamoida waroba adumak leiramgani akoi miyoi ba haibasi nungshi chanana leiminabasi thakha naina chatliba makhai nungshi bagi lipunju hena chection na chetna leigani haibasi masu thamjaramge iche ngasi se akoi gi live se hek hobadagi nungshi biduna tengbang birak pose yaure aduna akoi gi gp hapchariba number se tengbang birak pa miyoi khragi maming sum pathokchage matang si laujaraga ko sinam tissue singna asumna lupa chama gi tengbang pangbiragli adomna pangbiragli ba tengbang se ekhoi gi famda tuki mate yamna chawi haiwa famase thamjage sonam naubina su lupa chama gi tengbang pangbiragli ningthaujam nabakumana su lupa chama gi tengbang pangbirakuna ekhoi gi thoromasigi hena inot happy ba aduga adom na mafam kaya da chatuna tengbang bi ruba kaya masu yaubiramgani pukchel chawraba ekhoi gi community ekhoi ifurub asigi chawthokchaningai ne haibasi adumak ngasi ekhoina thajariba life asina su khudam ama oina su uba fangjai loinana ekhoida pangbirakliba tengbang si khaktangna ahanba oiramgani haibagi thajabadumadi leijade mamangda kaya ama su tengbang biramgani pukchel chawraba kaya ama leibana ekhoi ngasi phawbada amatta oina nuksinana leibangambani haibasi masu thamjaramge ije umoni da muklaksage ije ayingba atappa isai singse koina sakreba aduga hoji miyamse amuka hena mu hadi sum sondharaga leiruba siri nungai tabanina kitang amu energetic oinaba khatang thongna habna baiche arang bai sai matang amuk su tajaningi karam bai sai kudol tamsege isai se kitang yamna heta hit ni haibadi yade akhoi tamda hore loisalakpada ko mayamgi haidi ai samak se huji studio sida mayamgi performance pizari bani like aina khanjari se stage the performance piri bani haina khaline duna loisalakpada yam langbado adudi mayamgi nongaina ba ai thagol mateng tawjaramge tangkak nairpa mikup sida dikitang mayai oirap tawba aina saksagi bale saringai yamna nuaina sakki be se yamaka yam special wena lanthok saramge ngamloye yaroye nanga kaina bangam loye adudi thaina iche da ibaina
kainarasi kainaga hairakibra waijena haibirise ꯃꯥꯟꯗꯤ ꯍꯥꯏꯔꯛꯇꯤꯌꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯏꯕꯗꯨꯅ ꯏꯔꯛꯄꯒꯤ ꯑꯩꯅ ꯁꯛꯄꯅꯦ ꯑꯗꯣ ꯁꯤꯗ ꯄꯥꯜꯂꯒ ꯊꯃꯣꯏ ꯀꯥꯏꯕ ꯀꯞꯄ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯑꯔꯥꯡꯕ ꯑꯣꯏꯔꯁꯨ ꯏꯁꯩꯁꯦ ꯇꯥꯕꯗ ꯑꯁ ꯏꯆꯦ ꯅꯪ ꯏꯁꯩꯗꯣ ꯍꯥꯏꯕ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯁꯩ ꯁꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯃꯇꯝꯗ 이제는 이 세맥도 가나니 짜이도 고사이다 가이나 하이바 아데게 아이나 윤발라 간다수 미나 랑나레 얌짜네 마오이라 간다 하이디 아이기 husband 아이나 ngam로예 야로예 난가 가이나 방감로예 빡세예 가하도 매암다 이 마티마 더건 도저름게 ada koi kenom ta kasu hangjaugi ke timing du da ichegi isai se mayek lai ngai tanja sida kaigumba hojik pudi je ibaiga leminare yuman punsida mai pakna numsi janana su leminare tamdu da kaigumba ibaina lakna boina sida kaina siga har mudi isai mek se sakkatrai cha yam luri wafam ni nang hangido ai soi sakkani haidine adune je mana mi ai thamoi ta gai leira mana ai hundong ge haide du nang ya ga do ya roi matam du da ri thumna dri banina thumna da ai ngamoi ai ba ma yanar sakkane na du yam nungai jai ichegi pakhum je tajaning du na do bani adu ichi umoni se yamna marom dadi laibak phaba ibaina su yamna luna tawbiba nungsi janana leimina ba imung amma khangninga si pawbada ichegi karigumba thabak tawram amma lagba matamda awaba chokthaba naidana ichegi damakta di ai leiri nangi damakta ai leiri haiduna back ta yam phajana support obiba ibaini iche laiba yam phabani haiba simsu tamjaram ge loina ngasi gi life asibu yingbiba khoi pumna maki mafam da pizaning ba message ti isai me asina phongdok ning libasi supna gi matam du gi pakhang le sabi oiringai khaki du natte ngasi ekhogi life asibu yingbiba mioi khuding ma khoi irei cha khuding maksi पुंसिगी ओइना काइना बंगम लोय हाइबसि मसु इसै मियाम दा डेडिकेट तौजगे हाइबो फम से तमजरी मखादा इसै तामिनस मैम थोगन तौजरके सोंगाम यावबसु सुम लेपतना परिंग नाइना मते मते आई मानवी रिना माने फुल बु सतोखरे अदो आई मते मते सुम आई सुम फुल सकवा मतंग से तुम यावजगे मैम सोंगाम यावबसु ngakpiu awaba mikupsa मैम तंग नुगाइना ba tawjabani yam lana su lobigan thogo tawjarang be tabis ngom loye loye nanga kaina ba ngom loye
Umoni na di nang kaina bungam loy ni say ma kudo tambigre ichi Umoni gi isai sigi reply wina ichi na isai amana tawraga mukta pakhum pibiyu Umoni ki matung ila poi lai na mo nungsi wahang hanglam laga chat ki batang na inak te nungsi de hairam maga son halakra bugi isai ni ko sina je isai sigi pakhum pirak tore aduna isai sigi mu pakhum mama mo lai sabi ichi ga hojik lai minar bi ichi ni sa pakhang lai sabi ne ba adu kaino ta hojik ge ibani se kamaina punna kamaina studios da kauri no yam da hojik still yam luna loina jari bi manabi ne yam surprise oi bedo thungnan ge tauba ichi ani je songsoi choidana thungnan jage nungsi panthung yohan jage koi ge live asi loira kanda aduna miyam da sakhi oina bagi damaktani pakhum pinadana pakhong chanadana tauribasi ichi Reena na ichi Umoni gi pakhum songsoi choidana bibi gani thajai bibi raktori ba pakhum asigi amuk pakhong amamu ichi Umoni na mu ichi Reena da chanchan birakani thajai makatasi mayak se nungsi wahang hanglam laga chat ki balang na inak tagi birakpa binita ko isam mayak si budi yam lang ai di ka lang budi haijati ko Umoni dam thungnaram dai gi nei che langak tu se thungnaram dai gi nei Nang
ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯇꯤꯅꯥꯅ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯁꯛꯈ꯭ꯔꯦ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯥꯏ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯏꯅꯥꯎꯅꯨꯄꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯑꯩ ꯑꯃꯨꯛ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯔꯝꯒꯦ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯊꯃꯣꯏ ꯑꯁꯤ ꯄꯤꯔꯒꯦ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯊꯃꯣꯏ ꯑꯁꯤ ꯄꯤꯔꯒꯦ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯊꯃꯣꯏ ꯑꯁꯤ ꯄꯤꯔꯒꯦ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯔꯦ ꯈꯪꯉꯤ ꯍꯥꯏꯕ ꯉꯝꯗꯅ ꯊꯃꯣꯏꯗꯨꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯔꯦ ꯈꯪꯉꯤ ꯍꯥꯏꯕ ꯉꯝꯗꯅ ꯊꯃꯣꯏꯗꯨꯅ ꯆꯥꯛꯅ ꯆꯥꯛꯅ ꯌꯦꯡꯂꯒ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ ꯇꯣꯛꯆꯔꯕ ꯅꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯖꯅꯤ ꯅꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯕꯗꯣ ꯑꯩꯗꯤ ꯈꯪꯉꯤ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯊꯃꯣꯏ ꯑꯁꯤ ꯄꯤꯔꯒꯦ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯈꯪꯍꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯏꯀꯥꯏꯕꯅ ꯇꯨꯡꯗ ꯊꯝꯃꯨ ꯈꯪꯍꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯎ 이카이바나 뚱다 탐모 남빛에 우이신나 아이는 너무 농시에 했다 하요 일렀게 피지 빠이도 나나 뚱다 했다 하요 일렀게 피지 빠이도 나나 뚱다 농시 아무다 하이라고 타모이 아시피라게 농시 아무다 하이라고 농시 아무다 하이라고 농시 아무다 하이라고 제 이세시 ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯒꯤ ꯂꯛꯇꯒꯤ ꯊꯥꯕꯤꯔꯛꯂꯤ ꯑꯗꯨꯒ ꯏꯁꯩ ꯈꯟꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ आरके जयंतनसु थाबलदा ngawzabi थाबलei sakpirओ हाइना याम तोइना खनबिरकली दिनेश मितेना इसे यामना फजै हाइना थंबिरकली ngairangbam गोपेनसु मेराथागी सनारे अमुक्ता सखनबिरओ प्लीज हाइनासु थंबिरकली मेराथागी सनारे सुंसोय सोयदना खुदोल तमजरके ngaiminasi हाइबसि मसु थमजगे खाबा खंबा मुतुमनसु नेने उमोनी थाबलदा ngawzabi दो अमुक्ता sakpirओ ने हाइना सुमना थंबिरकली हेरोजिटनसु थाबलदा ngawzabi थाबलै हाइना सेयोबा इसेदु sakpirau हेरोजिट लाइश्रम यारिपोक चंदंखोंदगी थंबिरगली लोइनाना इचे रीना सापमबुसु
yamna thagat pirakna ichegi nungsiba khonjel si yamna fazai isai yamna fazai makhata na zu dum sakpiyu haina su thambirakli iche adudi iche Umoni hojikse thabal da ngaujabi isai si matanga su iche warsu ana samdabi tare iche Umoni gi yamna tap tap khonjel gi iroina na tamo itin maibam na so asumna thambiragli iche ni gi khonjel ngasi gi mirol na kaungam dana lehoragani loina na iche ni bulap na khurumjari anaye yaudaba oirashanu tung koina miyam gi seba toba ngamba taibang semba mapuna pinabiyu oirashanu haina iche ni bu yamna wangna thagat pirakpaga loina na ikai khumnabasu utpiragli makha tarakpasidi iche Reena dagi yamna tappa isai makak haitari iche yamna sunungsi ko iche gi khonjel se ingna chappanina isai nangna tambiramba surni ngasi haibe isai se ingna su chatpanina yamna su phajaba isai masu oiki dishi phajabane iche nangna tambiramba surni haba ngasi phawa ngangliba se sakpiba yagadra natraga ichena yamna pamjaba miyamna su yamna pamna tanakiba isai singi manungda ari anau gi isai amakak yawbado iche chahi khudingi aina sai hoba kumon khudingi
saruk yamina kiwa hai be se du oigadaba male ina sum kanjabda adugi sei du su mem puna taning bagi khaulang base du mak leram gadra khanje ije na pamba mak khallaga sei makak miyam da khudol taminasi mayam ije Reena si yengbada su yamna ing tapchaba oibana ije na saktorak pa isei khuding mak se ing na tapna mengna chatpana maram oirakanda miyamna awawa pothaba matamda sumsoi shoidana ijegi sei shi taraga pothabiramgani haibasi masu ngasigi life asi khudangta haijabaga loinana ije dagi sei ma aingba taminasi sigi sahi khudingi komon khudingi sigi sei sina ibirapa da centra oinam की थगल तौजबसिदा सोयंगाम यावबसु ngakpigani Jahi khudingi kumon khudingi namki bani nangi nushi khudo Jahi khudingi kumon khudingi namki bani nangi nushi khudo Umon simadi tamlam da batara mamu banangon da nushi khudo Jahi khudingi kumon khudingi namki bani nangi nushi khudo namki bani nangi nushi khudo Yaumin nakhi nang ai punna anau bajehi kaya lakhi bada Yaumin nakhi nang ai punna anau bajehi kaya lakhi bada Ngairam khidara ngasi sunangna mahausago mafanduda aibu Ngairam khidara ngasi sunangna mahausago mafanduda aibu Nungshi mai kai hinduna nangna Nungshi mai kai hinduna nangna Anau bajahi na lakpashida Jahi khudingi kumon khudingi namki bani nangi nungshi khudo namki bani nangi nungshi khudo Langta nahale aigi thamo inglatapwa mai thongdo Langta nahale aigi thamo inglatapwa mai thongdo Leplam khidara mafamduda nangna khoiram momon tauraduna Leplam khidara mafamduda nangna khoiram momon tauraduna Ngairi dara ngasisu aibu Ngairi dara ngasisu aibu Anau bajahi na lakpashida Jahi khudingi kumon khudingi namki bani nangi nungshi khudo Umon simadi tamlam da batara pamu banangon da nungshi khudo
isai ariba singi maraktagi oza singna sakpiramba ichena khoida riba singdugi laktagi isai amakak su khudol tambiram nabagi tamante ichegi mafamda amtang ka so hanna nolokche saksagi Zabimla na sakpiramani swengam yorbasu mayam na ngakpigan karamba juki kaukhraba ahinda mangkhiba mangi mamino
थागचरी से ओजाना सकपीरंबा इसे मखक इचेना तादना ओजागी मगुन ngakna oza gidamakta ichena khudol tabibagidamagta ngasigi life asibu yingbiba miyamgi mafamdagi thagatpa phongdokpirakpaga loinana khoigi hapchariba gp gi number asida gp gi khutangda tengbang birakpa miyoi khara pathok chage makhatana lanchenba haiba miyoi asina lupa lishing amagi tengbang chawna pangbirakli lanchenba bu aikhoigi thajariba life Rabisangkar Chingu Leichal Facebook page loinana Chingu Leichal hariba YouTube channel asigi maikadegi dombu thagatpa phongdokchari ningthaujam nabakumana lupa chamagi mateng tengbang birakli 4082 simple harisna lupa chonga gi tengbang pangbirakli Majibur Rahman na lupa chani gi tengbang pangbiraktunai khogi thoram asigi tengbang pangbirakpasingi manungda jel chauraba ichilenaw singna pangbirakli ba tengbang asi ekhoigi ifam dadi aduki matek thak wangna logjabaga loinana adom na tawbirakli ba si ekhoina ikai khumna ba uchai loinana comment makhatana pathokchabagi danjadu su muk logjage RK Jentana sumna haibirakle ibai haiganu itai haigadavani haina haibirakli thagachari RK Jiten ngakpigani RK Jentana soikiba wahaibu chumthok pirakpa adombusu hainingai leitana thagachari achumba mangni ekhoigi imalon si yamna khetnaba khara khajik soibana athralana chatkiba haibasi tangai fadana aikhoigi mirol na tungi mirol na khanghaudragadi adumak lana chatkigadra haibaki mipaiba pokpiduna soikibabu semdok pirakpa taramna okchei achumbani nupina iche lauriba nupada itai haina mingongnei loinana nupa oiba singna ichebu lauriba nupada ibai haiba mingo si kongnei soikibagi miyamna ngakpigani loinana dike na sumna thambirakli noina sumaina phongdokpase wakhalgase nungai leibiriba pumnamakpusu thagatchari haina akhoina tawjariba sida thagat pirakpa ikai khumnaba utpirakpa yamna nungaijai Okay. Lanchenba ningombomna Rabisangkar Chingu Leichal Lakshmi ne nachanna angamba mateng tang tawzakhibane yamnadi yamde matungdasu mateng tawba ngamba oijage iche anibusu thagachari haina lanchenba ningombam gi account dagi Lakshmi na thambirakliba wafam masigi pakhum moina ibung Rabisangkar gi maikai dagi su adombu thagachari haina ibungna takbirakli loinana matam pumnamaktasu ibungi namakta adomna tengbang birakpa ibungi maikadegi awangba thakta ikai khumnajari hainasu thamjari loinana Arun Kumar Singna mama Umoni gi manglan nangbu angawba haibado omtang tajage haina amta tajage haina khanbirakli ado spelling mistake se dumak yaudabsunate malang nangbu angawba haibe sei si khanbirakli Mandop Singh Katrina sumna haibiri nongdol atiyada thokliba thajasiga yam chanai ngasise hainasu aikhoibu sethabirakli kabi leima Naorem na che isai me yamna fazai haina iche Reena da thambirakli angom siza SSH Reena gi isai chahi khudingna haibe isai amukta tawbirao haina thambirakli angom siza HSH adomna khanbirakli be isai si ngahaki mamangda miyamda khudol tamjakhre life asi loiraba matungda amutang na hongna na changbiduna tabiu haiba wafam asi adongi mafamda nolukjage Pia Lakshmi mangangna yamna nungsi isai se haina iche Reena gi khondokta adumna thambirakli thoi Naorem na su yamba yamdaba ichalna nabungbu nungsibiduna angamba mateng
panglakpadu nabungna khul ngakleba ichil inau singda ngamjaba khara kathokpa ngamjadoini haina thoi nauremna asumna su thambirakli angom siza na asumna amuka su thambirakli Reena gi khwai latest ima Lainak ningba haina ton birakle do si spelling mistake oram gadaba male je ima lebak ningba haiba shaidu oram gadrana khanje akhang kanbi ni nangdi na haina sayoba sai thaba ima lebak bu sai thaba sai du oram gadra haina khanje Reena na khanbi rakle ba isai sungsoi shoidana khudol tamjarake loken mutumcha pukning se nok thokle haina iche Reena gi sai konjal taru bada thamoi penbi duna thagat pirakli Reena gi sai tarikhai pende nungshi balam bida taza ningi haina tampha sana morang themna su thambirakli chema angom siza si amuk su sum thok pirai Reena gi ima lebak ningba khwai latest tu taza ningi hain thambirakli sungsoi shoi dana iche Reena gi mafam dagi adomna khanbirakli ba pami haina taza ningi haiduna request to birakli ba isai esi khudol tamhanjarake tawudabu iche Reena gi hakchang gi fibam gi khanjaraga iche bung haktang break launa bagi tanja du lojage iche umoni dagi makha ta ba isai mayam puna tamina khisi iche gi di aina isai se haidok sararoi mera tha gi si di yam khanbira e do mera tha gi si horen iche na sakpi ningba timing da dum sakpi haibasi masu ngasi live ki khutang da thamjage aduga iche dagi yamna taningba isai mayamna sum khanbirakpa singi manungda warobasu nachade haribi isai se yam khanbirakle do nasaidigi iche Reena na su atapa kayama su tahan biri ado waroba mayam amasu yaudabadi nate maramdi mera thagi sanari si yamna khanbirakpana maram oirakanda sakpiraktabagi haitare ko sungsoi shoidana khudol di tamjagani tawdabu waroriba mayam asibu thamjinjaba oina iche gi maikedagi isai mayam punna taminase Yengbiriba viewer mayam khanbirakba isai khanbirakba thamoi singna haraujai kona tawjariba kharasi mayamna penbi duna share tawbiba asuki matik haraujai mayam warobinu warobado themjabo oina warobusu nasade khanbirakpa isilipa isininau isai sal mayam gi maphamda katthokcharaga thogan tawjaramge warobusu nasade
ꯁꯥꯎꯕꯁꯨ ꯂꯩꯖꯔꯤ Sambal khakinu pamu parehan kinu nungsi sambal khakinu pamu parehan kinu buking anilong kinu soy jai nara du jai sablang si khong mat piyu amuk kan nakhut na waru busunat se viewers da angang amana malang nabu angaw bataning haibado ado ai mate matang haidi aina madu yamna kuire sakhidaba mate matang ipon padugi khalaga ai mate matang style ga antara duning shooting sing ai mayak to tasing ai yaujada bagini ado ai ning sing ba khara mate matang wai soi mayam pen ba laksabani nai mate matang thawan tawjarage ko di by aina huzik yingbiriba igi nungsiraba viewers singda lanthok sage khanjaribi seise ai thaina yamna nganna din nam khre mo mukri muk nam thok sabani seise yamna halaman sing na tabada nungai gani aina khalli aina khanjaba megi miyobana taibang punsi thadok lamdai sibu seithajaduna saksabe se makhakni aina special oina sigi program je hailakpada ai saksage mayamda matang ai tahanjaramge haina thorang tawga laksabani
isaysibu ibirakpana matam amada aiga Manipuri MA taminnarakpa manaba guno manabana ibibani sursina ina matamduda haita hitana panjagiba isaini khudol tamjarangi tabisi taibang kai thel karapa punsi laiman salakli taibang kai thel karapa punsi laiman salakli karana kawangam gani nungaira taibang miyoy punsi taibang kai thel karapa punsi laiman salakli Duril gilai jesu isilip kari taibang punsi su punsi laiman salakle Duril gilai jesu isilip hari taibang punsi su punsi laiman salakle lairi upay lairi amu taibang bidan biramana taibang kaitir harapa punsi laiman salakli punsi na punsi laiman sanripaw Ingay na hingu taibang miyoy ba punsi na punsi laiman sanripaw Ingay na hingu taibang miyoy ba Sadli ay di taibang laikor se hanap luna matamagi kung saan na hapangamdari matamagi kung saan na hapangamdari taibang kaitin harapa punsi laiman salakli karang nakawang gani nungaira taibang miyoy punsi taibang kaitin harapa punsi laiman salakli taibang kaitin harapa punsi laiman salakli yamna phajai iche saisi tajaba matamda tu chungbasu khangaude ko ada iche Reena comment amtang pazarage si pathoktragadi yamna warauba masu lerani iche Reena gi big fan haijaba tare
Angom season asumna ibirei we want Reena. Reena latest song of patriotism amta request tawzari haina ichi ngasai dagi hanjan khanbirakpa imaleba ku saitawe sei amukasu hanadum khanbirakli haitare Sujakanta chna wow haina thambirei tampasana moirang themna sumna ibirakli waraba Langi marak sida wakhal nungaina isai tabasisu wakhal khara potha jai haina akoina tawzariba thoram masida mapung phan biba pukning thogat pirakpa lamdam asigi nungsijarba irei cha singbusu Rabisangkar Chingu Leichal page loinana Rabisangkar YouTube channel gi maike degi thagatpa phongdokjari loinana ngasigi guest oina lengsin biriba lamdam asigi saknairaba seishak loi iche Umoni Loinana iche Reena anigi maike degi su miyambu ikai khumnaba uchari haiba wafam asi thamjage Arun Kumar Singna yengba fawba yengbidraba male che haina thambiragle iche Reena khaji meeting tabira u viewers sing sida sigi wakhalonda haibirakpa maliko isai khanjage haina thoiba oinamna thambiragle soidana isai khanbiyu thoiba oinam Adomgi apamba isai Pukning pinabiyu thogal tawjarake patriotic song iche Reena gi sungsoi soidana kudol tamjarake maichak film gi lead film gi harga iche di iraroi hena adumaina madi thambirare mapung di phadaba moi ke haibano di khangzadre ado ngasi isai se khanbirakpada taningbana henman khiduna iche ani gi isai nataba Khanbirak pasu dum yawi je adugi damakta su miyamna khanbirakliba isai sing adu tonganba top pasai se loishingi isai oibanina ngasi iche ni gi oiba isai dumadi khudol tam hanjaram ge atopa kalakar gi isai dumadi lamsan jabadumadi ngasi gi live shida khara khazik khudong chadaba leibana maramar kana khanbirakliba isai si khudol tam lakte haduna warau biganu haina su live asigi khutangda haizari Ngamthoi rider na life se share to view mayam haina thambirakli achumba mangni life asi adomna yengbiba matamda share amadi like to biba kaubiganu haiba wafam asi thamjage ekhoigi adomna lawiriba thawai sing daita sing asi ekhoigi di pangalni thaunani haibasi masu thamjari Arun Kumar Singna malang nangbu angauba khanbirakli Arun Kumar adomna khanbirakli bai sai si chiu monina mangoina na Tentak pamong da miyam gi pen naba thogal asi tawjakhrabani aduna penbiyu haiba wafam asi thamjari Sanjit Kumar Wairok pamna iche Umoni mera thagi sanhare sakpirakpa yaroi dra haina request thambirakli sungsoi soidana iche Umoni gi sanhare saklakani ngaiminasi haiba simasu thamjage tabada yamna nungshi Mama anigi isai se haina thambirakli isai singsi tabada machetana kairaba thamoi se themjinjare haina su thambirakli malang nangbu angauba saksakre iche Umoni iche Reena gi isai taraga wakhal se naha othorakpagum tawi haina su thakbirakli achumbani awanungai pothaba matamda isai si ekhoina taraga pothane matam pumnamakta wakhal nungai dunata leiragadi adumak akhoigi Hakjangi kayat pumnamaksu sidaba naidana haydi adum tekhallaga lei haibasi masu thamjage matam pumnamakta wakhal nungaina leiminasi awaba kayana mangda leiraga su nokna mayokna ngambo oiminasi haiba wafamasi ngasigi live ki kuthangda thamjari iche Umoni iche Reena yamna nungsi tungkoina miyamgi thogal toba ngambiu haina su iche anibu asumna thambirakli Request am tawzage ita manjak kada chatla ni matek amatang ngangbiu please haina thambirakli iche isai ariba oibanina iche Reena da sinajage ita manja kada chatlani haiba isai si matek amatang iche na khudol tambiba yagadra haiba simasu ngasigi live ki khutang dagi request tawzage mera thagi sanare shu shaglakani yamna nungshi inau Nungsibi konjel su mayik su ubada kui bagira saksu phajaba hele haina ichi ni mak thambiragli ngasai mangoina na haijagibdo wakhan nungairagadi saksu lengdana sakpham kaidana lei haibadu mangda lengsilliba ichi ani sina sakhini adom su wakhal nungaina nongna harauna awaba kayabu mayokna minasi haiba wafam asi thamjage
Mama Reena do nungsi lambida suhat hai pubi do amukta sakbir o hai je lambida sumat yai pubi do hai be sai sisu sakbir o na dumaina thobam yai farembi na khanbi ragli sanamani Naorem na okay Rabisangkar tabla hai na thabire warau biroi Rabisangkar hai bhanat jade Rabisangkar hai zabani aduga tamona pabiri basisu tabla nachade Cajon ni hai basimasu thamjaramge aruning thozana asuna sum thangbiragle atopati khanba yaroi dro haina wahangje hangbiragle ko aruning thoza sungsoi soidana khanbira o tawdabu isai adomna tabining libe sai du iche anigi oiba isai oina khanbira o haibasimasu adongi mafamda thamjari ns meiteina mera thagi sanari sakpiro iche aigi nupi asa amadi aigi imung manungda dedicate tawbira u soidana sakpiro iche haina ns meiteina thambiragli sungsoi soidana ns ki family da loinana isai sibu khanbiragli ba pumnamakta dedicate tawjaba oina isai si khudol tamjarake yam nungai jare isai tabase langa loiraboi ninglure haina thambiragli athopam yai pharemina achumba bangne je ekhoi gi matam se hojik ke hatare ekhoi gi artist singi di poinu tha hair ka su khangne ekhoi gi festive matam ni ngahak potha ba oina isai nongmai tawjaraga leijaramba ichilina kaya mangasidi miyam gi thawal phangdana ekhoi gi phamba kaya amada miyam gi damakta chen chungjaba ngamdaba artist mayam ma yauri marak sidaisa ngahakta oirabasu pothana bagi damak ngasi Chingu Leichal Rabisangkar gi page ki maike degi loinana YouTube ki maike degi miyam gi pothana bagi damak sinbiriba agi nungshiraba ibung Rabisangkar sibusu hena thongna hapiba aduga ibung masina tawjaningba lamdamasigi ireicha singda pangjaningba tengbang sing asi miyam ga punna iroina na chatminnaraga khusamna na pangningbagi wakhalon ama puthokpiraga iche singa loinana art ki platform da leiriba saisak loising asiga loina jaraga punna amata oina nungsi chanabagi matau utba pangal amatani haibase utminasi haina khudam ama oina sinbibase aduki mate aigi ibung Rabisangkar busu thagachei duga lamdamasigi saknairaba seksak loising aduga music kilamda laibiriba mioi kaya busu ikai khumna basi uchabaga loina nama khata bai sai iche Umoni ki makai dagi ongtang tadringaida ngahak iche Reena gi tap nungsiba khonjel na ngasai dagi sum khanbiragleba imaleba ku sai thabai sai se iche gi makai dagi khudal tamyo Arke amarjuna ibirakpan yenglu khuding watabi athawba pokki iman yenglu khuding watabi athawba pokki imani yenglu khuding
mamangda khanbirakiba isai ariba singi laktagi ozana sakpiramba isai ma molangkhada lotuna manjakada chatlani haiba isai du mateka matang iche ani dagi khudol tambina ba iche ani gi mafamda nolukje se make sure yawdre ado tangoina iche ani maktagi panna dum sakpirakona hena nungai jagani iche koi ahan loram mai hello hello mayek to akoina toina saksaba isai na sadamni na ojau akoina saksaba isai singju adum isinje do adumadi toina saksadamni ijadaba do mayam nungai na ba mate matang ai imanabi ga punna ibani naibani mate matang thawon tawsagi isai si warau biroi iche ani gi mafam dagi oza guru gi sai oibanina matega makha khudol tambiramba sina miyamna penbiu haiba wafam asi ngasi gi life ki khutang da thamjabaga loina na roman nong na sumna thambiragle matam amagi ching tam ani gi achetpa mari thamkhiba numidang wairam se haiba isai du iche umoni gi amukta sakpira u yagadra haina thambiragli roman nong hairiba isai asi iche umoni na horakpa matamda isai si khudol tamjakhrabani life asi loiraba matungda amuktang hanna makoktagi yengbiduna adumna pambiriba isai asi tabiu haiba wafam asi thamjage thoibana sumna thambiragli iche aigi message pabirakte yamna nungaijade haina thambiragli thoiba warobiba yade adumna thabirakpa message se comment se duki matik yamna lakbana maram kan scroll to bana handokibagi adumgi message paba da chitha hobagi damak thoibana ngakpiu haibase masu thamjage kaisam ingo chana asumna thambiragli sangna hairene ichal sagal o haibiragli waru bibaya de kaisam ingo cha ibung azomna keno to biragli ba aina sangna ngangjari basi iche ani gi yengjaraga sonda nihak race logjabaduda ngang da ya da nang ngangjabani adugi damakta su ngakpiu haina su thamjage
ibem cha nong mai them na numidang wairam se tawbudo mate am ta sakpiro iche haina request tawbirakli hari be se si sungsoi soidana mamang da sakcha khrabani miyam gi damakta khudol tamjakre haibasi masu tham Mairembam adai ngasigi yengbirba viewer mayam hawbadagi yengbi hawdaba jiktagi sangbirappa mayam su ikoin heita hitana lanthok chariba isei asoinga mayarba su ngakpiu khoisu waraba mikup sida mayam tang mikuk amatang orabasu pothaba phangba yagadra haina khanjaduna loinana asaisu holokpada haijakre khun ngakpasingi tengbang oigani ise na haibirakpadagi thawai haksang yauna akoina jaga tu da mafam du da satlaga yaubadi ngamjade adubu iram damsina thoklebe irang sida thamoidi tasengna lebam safam khangde yamna wai aduna hairba sigi pesa mating pangani haiba si tabadagi koina leijariba haijariba arsida mating khak tawisu pangabadi iramdam masida poksabagi mahiyale khanduna asigi thoromasi mating pangba sauya ba laksabani yengbirba mayamna koina pangtok sariba khara haitei da success sonjariba sida soyanga mayar sunga piu mayam penbiu the channel si subscribe tawbiu like tawbiu share tawbiu mayam sagat piu angamba haijariba pijariba number sida pesa kitang kitang angamba mayam hapiu haina haijari thank you thagachari mayam che Reena gi market de ki su miyam gi mafam da mutang nahong na taram no min se che mayamna akhoi isaibu nungai haidana takpiba khoisu aduki mati nungai sei haita mating haita khoina saksara ko akhoi gi lanban nga iba cha inong singi mating oini haidana tongjaba isai sida khoisu angamba mating pangjage haidana haita lanthokjabani mayambu thagat phongdoksari khuman abena su mera thagi sanai room ta tajage hana khanbiragli duga che yamna nungsiba nokningwa su fawa comment ma khak pajarake ellen khuman like ramna asuna thambiragli u morok akang basu sai haibaduni adum hek magun lei iche umoni haina iche haidi aigi mi magun se loiba nai da bai tare ahongba kemta leitaba taga tek patagi warakasu hadi magi pochima loi jigaidi magi magunje hande haibadu iche da saita birakli loina na iche Reena busu yamna phajana ikai khumna birakli iche Reena su tung koina miyam gi seba tawba lepiganu haina su thambirakli AVS kahajam na asumna haibirakli hingminasi ekhoi tawbai sai to amuktang sakpira u haina khanbiragli hingminasi ekhoi na haibai sai si che punna sai si khudol taminna ba yagadra haibasi masu iche ani gi mafam degi ayabasi masu logjage iche kai habiningi atudi khoi gi maitei gi oibadu lang saktaw haite atei language me am de khoi di isin da banina ko atudi language to hoina ngasai gi se mayam ama thabani kitang lana sauraga su wahang hangakani aduna warobi bayade dugi sei du mai hadi multi language oirak panina warobi roi AVS kahajam na thambirak ligba hingminna si ekoi hari bai sei asi ekoi gi oiba matek tumakhak iche ani gi maike de gi loina na ngasi egi Cajon paibiriba ibungi maike de gi apun bagi khonthokta matega makhak miyam gi thogol taungnaba hoda jage hariba matek stage ta miyam na su penthok piu haibasi masu thamjage Sunday mutumna su asumna thambirakli waroba leite kana da su haibe sei do sakpir o haina waroba su nachede haibe sei do oibiranga dra khanjei sei asi mangoina nai chena khudol tamjakhre longjam sana tombana subna tangi ahing amagi warini haibe sei du masu sakpir o haina khanbirakli adu ABS ka hazam na su asumna muk thambirakli yaye maite language ta oina sakpir o haina matek tuma sakpir o haina khudol tambirakli akhoi na aphaba matik to sure su mayam gi pena ba mate matang
Loinana Ibung Rabisangkar nasu isaisi khodol tamjari aisu saksa ningman kiduna mate ka masum yoksan jabani to sur chabas ada badumadi mayam ga sakminna hawani na thojongna hena khangja hogdre puna jit thokchomna asumna thambirakli ahing tanglo si thengjil lakle highway saidu tajaningi haina iche khanbirakle kanamta khumlaktre nongsaba luangna Haibiragli Nongshaba Luang Kari Wahang Hang Bikibano Haibadumadi Kangza Hodre Waro Biroi Wahang Domuktaga Hana Ningshing Biro Haibasimasu Tamjaramge Ima Laibak Manipuna Yai Fare Hana Nongshaba Luang Mukasu Tambiragli Puna Jet Tokjom Sina Kenose Kamenche copy paste Raka Yamna Haibire Hatara Hing Tanglo Se Thingjilakle Harbi Saisi Yam Kanbiragli Sunday mutum amuktaga so han haizage waro basu nachade haribi sei si khudol tamjakre loinana mera thagi sanare hairi bai sei si sungsoi soidana sakjarake khanbiragliba pumnamak adumak ngaiminasi haibasi su thamjage iche umoni amadi iche Reena ahanba oina miyamgi sebada Facebook live maigeida ahanba oina thengnajai atai kalakar singer singdi Udri haina tampasana moirang themna sumna thambiragli ado ngasi lives da ichi anina saruk yabi base kari gi damakta no haibadu ngasai degi miyam da budi ahan bada thamjakre aduga atopa artist miyam was uba phangdri hai ado ngasi ichi anina ahan ba oina haizage khoigi Chingu Leichal Rabisangkar gi Facebook page loinana Chingu Leichal hariba YouTube page asida duet ki oiba ahan ba Khudol tamjabasi ichi anina jatra tawbani haibasi masu thamjaramge page asigi maikai degi loinana ngasi live asigi khutangda ichi anigi maikai degi yaifa pauzil miyam punna taminase mayamsu yamna waraba mikupni hojikse ekhoi tasengna wai ekhoi su especially artist oiba ekhoi se huji satliba matamsi ekhoi di saktana songdana program adu lere da lere satpa matamni adu hujikti kanai waraba mikupsida artist haiba singje yamna ware aduga nomagi sara talaga leiba mai bensing
ibung ipa isilinaw isisal mayam suwari puna mo yam na waraba mikup ni hujik se hainingay leitana ko tasengna landu mag yaw pang ngamjadrabasu yamna nungaite mamangda khul ngakpasing mayumda pirol yom laga halak le tabada thamoi sida aikoida kai haini yamda tanikpa haidi moina ngakpagi aikoina soigi valley areas da koi mind se yam free oina leibado adum adugi pawdo tabada thamoi je tasengna aigi oina de yam tanikhi adu amuk yanare tabada isaje kokthak achauba arumba sing ama puthabaga samana kimi kuptoda haibadi ibung ipasing ngakpiriba ipai imaibel punmak na lauriba thaujangse koi punsida kaujade aduna bo khoi sungasi live show sida khul ngakpasinggi tengbang gani tabadagi koi awana naye imunggi asinba mayam ama leirasu punamak thadoklamlaga akoina ngamjaba heijariba sinphamsida ngahaktang warbasu mayamse pothaba aduga matingsu pangba masina khwaigi phaba wakhalni haidon ngasi laksabani mayamna masida sengam yarbasu ngakpiu nungaiba wakhal khanduna nungaina ngahaktang waro mikupsida min mangadang warbasu mayamgi pungdo santi wina tabiu punsida lansu koina soidana pakpa oigani haina aigi thamoida thajai tuna mayam punama program se loibo fawba tangdi live show si yengbiu aigi site ge sumna haira loisinjage ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ ꯑꯃꯨꯛꯇꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 705777798 ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯅ ID ꯖꯤꯄꯦ ID ꯂꯩꯖꯔꯤꯕ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯉꯝꯖꯕ खरा खजिक तेंबांग बिनबगिदमक थाजरिबा लाइफ असिगी खुतांगदा हाइजरी अमुक्तगसो हना निंगसिंगजगे 705777798 हाइरिबा नंबर असिदा अदोमना पांगबिनिंगबा तेंबांग सिंग थमोय पेना पांगबिरकबा दो एखोयगी लाइफ असिगी माइकेदगी ताराम ताराम ओक्चरी हाइबा वाफम असि थमजगे मखाताना इचे रीनागी माइकेदगी याइफा पाउजल मियामना पुन्ना तामिनसे ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯛꯆꯔꯤꯕꯁꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯥ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯄꯤꯖꯔꯤꯕ ꯖꯤꯄꯦꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯖꯤꯄꯦ ꯅꯝꯕꯔ ꯑꯗꯨ ꯗꯤꯖꯤꯠ ꯑꯃ ꯋꯥꯠꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7005777798 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ngamjaba tengbang khara khajik minungsi chauna pukchel chauna tengbang birak padu ekhoigi life asigi maike taramna okjei ekhoigi gp gi khutangda tengbang birak pa khara muk pathokchaba gi tanjadu logjage joy chan Sorokkhaibam na lupa tara gi tengbang thamoi sengna pangbirak pa sibu joy kumar bu hainingai leitana ikai khumna bu chei tampha sanana lupa chonga gi tengbang pangbirakli angom Sinalembi na lupa chonga gi tengbang pangbirakpa ekhoigi maikeidagi taramna okchari punajit thokchomna lupa kun gi tengbang pangbirakpa adombo awangba thakta ikai khumnajari Berlin ngangomna lupa chama gi tengbang pangbirakli Suresh Sarungbamna lupa chani gi tengbang pangbirakli ngangom ngapigani angom Sinalembi chanuna lupa chonga gi tengbang pangbirakpa aikhoigi gp account asida aikhoigi life asibu nungsibiduna thongna happy boy na tengbang pangbirakpa mayam pumna makku Chingu Leichal gi maikeidagi Rabisangkar Chingu Leichal gi maikeidagi shu thagatpa phongdokchari awang pathakta ikai khumnajari loisilakpasida mayamna ngasaidagi live show si horokpadagi yamna mayamna nungsibiduna aigi special na khanbirakpa ise makhak loisilamdaisida mateng matang oirbasu mayamgi pungning penaba thogan tawjaramge tawisi
hanjan haire ai now pi host oi basuma gyan tadre mayam ke nostai mai mamu pienaba mati matang ai tang lo shi ting jin li juram banong su lip kari taji si mangan mundok lagi ai tang lo shi ting jin li juram banong su lip kari taji si mangan mundok Thank you very much. Agachari ije Umoni miyamna comment section da khanbirak pai sei singi manungda hing tanglo thingjilakle haribe sei si yamna toina khanbirak pana maram moirakanda khanbirak liba sing asigi mahut sinjaraga ngasi ai hakna pukhatchaba matamda ichena harau harau na tabiduna miyamgi damakta pungning pen na thogal tobiramba iche bu hainingai tan thagachaba galoina na message comment namakak pathokcharamge NS Meteina Asumna Thambirakle Iche Animak Saktam Su Hande Khonjel Su Hande Miyamgi Seba Makhatana Tawangamba Oibiu Loinana Yamba Rabisangkar like Amadi followers Masing Yamhanbada Mateng Pangbiduna Makhatana Miyamgi Seba Tawada Hena Puning Thogat Pinaba Haizari Haina Mahutsin Biraga Pumnamak Subsalaga NS Maitegi Maikadagi Thambirakpa Nasigi life asigi kutangda NS Maitai Busu Thagatpa Fongdok Cherry Loinana Chakliba Lamayam Tasakpiro O Haibal Dusu Taza Hogena Kanbirak Baisai Shiori Hari Baisai Si Aikoigi Ozasingi Marak Tasakpi Baisai Urbanina Ngasise Matam Susum Tangjilakpa Namaram Warakanda Aikoigi life asisu tension nabagi Tankagadu Yorakle Haibasimiam the Tamjarange Tango Singzamai Giona Suna Tambirakli Reena Amadi Iche Umonibu Haningai Laitana Thagachari Rabisangkar Amadi Karbusu Thagachari Life ta Uhan Bagi Haina Suna Thambiragli Casper Katrimayum Nasu Nene Ani Yamna Nungshi Audio Oina Isaidi Yamna Takre Ngasi Sak Uraga Isai Tajabani Hena Pukningda Nungaiba Ama Fauzei Ima Lebak na yai fare Haina Casper Katrimayum Nasu Thambiragli Tasing Namak Achumbane Jema Iche singi khonjal de dum taraga saktam di toina uba phangdaba ma'am ama su yaudabadi nate dubu ngasigi life asigi kutang de iche ni uba phangjaba se to kemati yamna nungai haina pungning pen na thagat pirakpa Casper bu su haininga leitana thagachari kai khum nazari Rabisangkar gi base Rabisangkar gi basi gi isai amta tajage haina nongmai kapam mangal haigadaba maliko mahakna thambiragli waro biroi ngasigi life asigi kuthangdadi ibung Rabisangkar gi basigi khudong chaba si miamda thamdabagi damakta su basigi khonjel tahandabagi life asibu nungsibiduna meeting tabirba khwaipumna mangna ngakpiu haiba wafam asi ngasigi life asigi kuthangda amukasu hana thamjari sai se yamna su khanbiragli ado matam sidisu tension lagle long life Chingu Leichal Supna Tangi Ahing Amagi Warini Saghan Biradi Nuai Jagani Haina Su Longzam Sana Tombana Su Khanbi Rakli Isai Si Khanbasi Kemati Yamna Yami Reena gi Su Isai Saklaktaba Isai Kayama Su Yauri Ado Miyamgi Thogal Se Pen Nabagi Damakta Yamna Kana Su Hona Zaito Budabu Matamgi Khongchat Na Lepalaitana Changsilak Panina Nasai Nganba Matamdagi Sinja Langza Bamaram Warakanda Ngasi Mapung Pahogdaba Laibiragasu Matungda Makhatana no Mamu Ichi Aniga Loinana Makhataba
isai kaya ama saknabagi tanjadu lobjarake Pusparani lamba mayumna Reena su amuk sagala o haina amuk thambiragli yamna nungsi animak haina su thambiragli minute taradang sangdok khise yengli kai pende tang taingo singja mai jio na thambiragli ado iji ani gi maikai dege su ngasai angat ba matam degi oibani na live se to kimati yamna sangak ba ai khoi gi leibiriba team member crew member khuding mak ki su khudong chaba chadaba myam ma su leibana maram kanda ngasigi live asibu yengbiriba miyam gi mafam da koina hapchariba GP number 700577798 asida pukning na penjaduna angamba senpam khara khajik tembang birakba myam busu subsin jaraga Rabisangkar Chingu Leichal gi maike degi loinana Chingu Leichal hairiba YouTube channel sigi maike degi myambu thagat ba phongdok jari loinana isai aroiba oina miyamda khudol tamjaramge isai asi loiraba matungda ngasigi live asi tension jage yengbiriba khwaipumna maki mafamda aroiba isai si khudol tamjaraga mayam punna kaina minarasi haiba wafam asi thamjari